레이스 시스템 tꯧꯕꯁꯤꯡꯗꯣ ꯁꯤꯗ ꯈꯔ ꯄꯨꯊꯣꯛꯂꯒ ꯔꯤꯁꯤꯞ ꯇꯧꯁꯤꯔꯥ ꯍꯥꯏꯕ ꯑꯩꯅ ꯐꯖꯒꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯍꯥꯟꯕꯗꯗꯤ ꯑꯗꯣ ꯑꯔꯩꯕ ꯈꯔ ꯑꯗꯨꯝ ꯀꯝ ꯇꯧꯁꯤꯔꯥ ꯑꯗꯨꯅ ꯐꯒꯗ꯭ꯔꯥ ꯔꯦꯁ ꯇꯧꯕꯁꯤꯡꯗꯣ ꯂꯣꯏ ꯂꯩꯕꯅꯤ ꯑꯩꯅ ꯑꯥꯏꯀꯦꯗꯗꯤ ꯑꯣꯖꯥꯒꯤ ꯅꯝꯕꯔ ꯌꯥꯎꯗꯕꯅꯦ ꯑꯥꯏꯀꯦꯗꯗꯤ ꯂꯣꯏꯅ ꯑꯩꯅ ꯂꯣꯀꯦꯁꯟ ꯄꯤꯔꯕꯀꯣ ꯍꯣꯏ ꯚꯦꯔꯤ ꯁꯣꯔꯤ ꯐꯣꯔ ꯗ There is time for everything, a time to plant and a time to uproot. Ecclesiastes chapter စီအခွင့်အရေး program စတဲ့ချန်နယ်ပမြန်စေမြန်အမှုဟာနာတရမ်နောက်ချရီဒီစီမြန်ဘူးဆူဟရောဘဖုန်ဒိုချရီ Good morning ladies and gentlemen, esteemed guests and fellow Naga citizens of 2025. I'm honored to acknowledge and extensively join us today to make the occasions even more special. Most pleasure to have our honorable Sri Laisangthem Susindro Maidi, CAF and PD. Sir, Kiamok Chisabo Amugahana Haroba Pundokchari. Thank you, sir. Nashigi Luingai 2025 Festival gi Salpo Nuai Bagi Chahi ki Pauja Thamjari. Pule Haiduna Sakmai Kangasu, Ahoy Tamjagi, Ahanga Matada, Ahoygi, Mau Gina, Kadai Libra, Havisi, Ahoy Nokoibu, Masak Yini, Noina, Mapam, They Lepe Haiduna, the Lepkapi. Mayam the Kubak Hau the Kubak Hau the Kuminasi.
Thank you. Kindly be seated. Now, conveniently, Marie Shubada Marin. Okay, thank you. Maram. Okay, thank you. Okay. Pong Mei. Maram. Okay, thank you. Okay, ako'y lang tong-tong ako'y na masang ubuso pangre. Ado pagtang natana, ako'y masida sarok yabi raga lakpibagi damakta noibo haidingai ngamdana thakachari. Nasi ako'y chief guest ti yaushalay, guest of honor is on the way. Ako'y sabong ngay boy na nasi Russia, aduga alongside with my co-partner. Bringing peace, are you? Ako din na nasi ke program sa guide to bigani. To God be the glory. Shakmi nasi. Ako'y bu isay luching bigadaba can. ꯁꯦꯝꯕꯤꯕ ꯃꯄꯨ 이바쇼 나학기 모팜다 견비버 크리스티기 미쇼라가 타겟서버니 나학나 도장 비두나 2025 페이북 방한비바 나가 차티기 드막다 쇼 나학네 찬 비든 누가니 방한비바 드막다 타겟서버니 um시 쇼 나학네 찬 비두나 농레무시 아파바 제히 와한비우 로우버싱나 마해머롱 타분 그의 쇼나는 참 보비 비두나 양 lokbo henbiu yes lord adu lona ni pa shor like shula tambasina dalona tik to basina shor masa masa gi tabak khang to ma kai de shor mahian bo henbiu nahan chan biluna government service private sector ki adu ga tongan tongan shuri bam kai ni shor na gi makta ningthi ne shure hare ga kolamdam sida chakot thorang ni makta mahian ba chi henbiu ani boni chebani ईश्वर नाहने चांदिन मेसी लंगोल लेने कोई नगाची नाव में हम कुंडर का कोई मदेची नाव कुंडे कोई नाहु थलक मिन मतम नाहने पंगहान भी गुण थलक जबनी ईश्वर में फुंता ने पूरे की तो शाम थलक जबनी भाग लोने बला कोई कम्यान बन बोरो एक लाइक मतलब तो महाकी थबन खाम निशु महाकी मिनिस्ट्री निशु सोंगान है ना बोबी की बात जेही पंगो वैल्यू एंड द शोर हाई गॉट द बोर पिने पिरे हेरेगा ईश्वर हाई द मग मोफी फाना थबक सुबा नाहने अपाम तो गंबा
제희도 부럽기는 뭐 이동자 보니 저번에 그분이 그 베시쇼 나기 더더니 저번에 나미 인터뷰도 부럽리 하니까 제희디 그 인치는 노아나 인터나 제희 허버 이게 나는 더단 비유하나 로이는 먹시 거기도 먹듯간 비고 바쇼 나이 먹는다 보니 저번 하기 색틀버 방반나 그 비유 크리스토인이면 저거 보이시노 아멘 마린게 오이는데 सही अनौब हरबा हाइबसी चिराव मरी लेगवदा हो अदु अखोइगी मरिंगी थाइनगी चन्नगी ओनदी चिराव नुमिता अखोइ राहाय गुंबगी अहनसिंग अखोइदा ताकबा लेब अदुना अंगांसिंग सिंग फुसिलो सिंगि थाजिलमो लौचर लौचर परसो युमदा सिंगि मुद्दना फजना थाजिलमो हापजिलमो हाइबसी अहनसिंगा अखोइदा दुमाना पाउदापि अदुना ngasi अखोना पांथोकदोसि अखोइ मरिंगी ओइना mai asengba lauba mai asengba puthokpa sahi amagi sijinaga doba mai asi puthokka doba haibgi thora puthokpa haibgi thora ma to bisi akon tamjani doba akoina sangunga doba uama aduga adugi umakha aduda akoina yamna soft oiba akan dogi kheto ka thamgani aduga अदुगी मरक अमुक वाना अखोना केनो पया अथाबा मतो अदुना जिंगनी हाइदो असिदा सिजिना बा उमोसिसु मरक खाइदो तरबनी मरक ऑक्सीजन दरकार ओबा ओरम बया मै चांग नबीदमा अदुगी पोट अमा चंगन नबा मया मरक अखोना सु खाइदो पनी हा आदे अनौबा अदुरसु तत लोइदोबा कांसु कांहनबा अदु मुवानी अदुगा असिदे अदुम सिंगमा मत मैं को थोड़ा को बोले को असिदे के मैं को थोड़ा को असिदे तब ना मुका कोई काम करनी काम बसु यादेबा तब ना याना जेंटल होना tam na asida mai sin tam ma hobo nam na sin ma kam do ni mai ho ure mai ho Bayang kubang ho na kumina si कोईको सिंधीबार इशोरबु हलचरी असिगुम्बा नुमित अजक्रबा नुमित सिदा कोई नागागी लुंगानी फंक्शन से लुंगानी फंक्शन सेलिब्रेशन से सेनापतिदा तौरी अदुआ इम्फालगी सुमाना प्रोग्राम सिंधीबा कमिटी बुसु याम थगचबनी आन ममतदा अखोई
Honorable Chief Guest, Mingwina Pal Haribada Koi Sri Laisang Chiang Sunindro Mitei, former Minister. Adige Guest of Honor, Dr. Program Asigma Festival Asidigi, Equal say Kramhina Palakra, Kramhina Equal Low Incon Purapra, relationship say Bilab Togani, Equal immunity Bilab Togani, Asigma share festival Ase Masi Mayambu. Jati amabu bilang toba nation building da masih maruai ba festival ase maruai ba mani asigumba asida ekoi ge different item ham nagi ekoi ge maruai ba item hoje fire making nasi umba cultural dance umba cultural isai folk song rumba masih present tau nai madu kari gano ai thai lagi ipai bu asibu nixing ba thohan ba nuksi ba thohan ba madu dige ai bu unity se build up tau ba nuksi ba hai se masih maruai ba mioi bagi foundation ni Madudigi Nuksiba Haba Foundation Digi Jati se Sembal Lapani relationship develop Tawani. Ako isinaw binte isu kulang isay harga. Ako isu jam nungsiye madutaraga. O Thai nagi mitay gi sama se sumhay na layami ko nungsi ko haba. Yam na thamoyda madu jawrae. Aduna, asumba ay hanagi pop song, adigi dance, adigi festival hadise, jati kuding makti baru ay gani. Wow.
once again, thank you so much. Dance. Ang mga iyong tang na si Maring Naga Dance. Mo'y na matam lo bibiya ka. Thùng lấy mẹ này hô cá thi vi này ấy hin la khóc lũ điên điên narung khăn thấy mơ thô thô lâu yang cây sân thùng lấy mẹ này hô cá thi vi này ấy hin la khóc lũ điên điên tuổi ni ma Marno pilau kai ni hai bang yen khut lai langai dam pilo ram la na ra lai long khi nung sirwa ro nai bang ra marno pilau kai ni hai bang yen khut lai langai dam pilo asuma yang nungaiba yang maru oiba numit asida aibusu suruk yabinami damta kaubibui damta Naga Peace and Solidarity Committee Bangalore oina Chief Guest oiriba Honorable Shri Leshangjim Sushindro Mijay amasung asida laiba special invitation adudagi artist group mayam adudagi asida pulliba mayam ekoi asida 13 tribes lay hai langro matanga Naga tribes adu keno tarung matang sida 13 tribes lay hai Naga tribes adu sida mayam pulliba asi ngasi luingai ni haiba asimo yang nungai ba numit ama leibadagi ekoi sumaina punba yabagi tanja si phangmani ekoi asimo festival se Manipur da koi achauba festival amani luingai ni se ekoi irang nurang kai klam am leibadagi disturbance am leibadagi kena tahu ni ada bu asi lakita ba cehi sing sida tourism ni wena wai acha ba on be aba potential lai ba adu mo festival ni adu degi nasi numit asida ai koi wingai ni se asi numit sida hek si pang thok khaba ma tung nei di ai koi traditionally low kumbaya
ꯆꯤꯡꯗ ꯈꯨꯟꯒꯤ ꯀꯣꯟꯇꯦꯛꯁꯇ ꯍꯥꯏꯔꯗꯤ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯧꯗꯣ ꯀꯩꯅꯣꯗꯨ ꯍꯨꯟꯒꯗꯕ ꯑꯗꯨꯗ ꯀꯩꯅꯣ ꯄꯥꯁ ꯃꯃꯥꯡꯉꯩꯗꯗꯤ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯁꯇꯔꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯈꯨꯟꯒꯤ ꯅꯤꯡꯊꯧꯗꯨꯅ ꯍꯦꯔꯤꯇꯦꯇꯔꯤ ꯆꯤꯐꯇꯨꯅ ꯐꯧꯗꯨ ꯍꯨꯟꯈ꯭ꯔꯀꯥꯟꯗ ꯃꯤ ꯃꯌꯥꯝꯁꯤ ꯂꯧ ꯀꯨꯝꯕ ꯌꯥꯔꯗꯧꯕꯅꯤ ꯑꯁꯤꯒꯤꯁꯤꯗ ꯑꯩꯅ ꯉꯁꯤꯒꯤꯁꯤꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯇꯝꯁꯤꯅ ꯍꯣꯡꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ 19th century ꯅꯠꯇ꯭ꯔꯦ 20th century ꯅꯠꯇ꯭ꯔꯦ 21st centuryꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡꯉꯩꯗ ꯑꯒ꯭ꯔꯥꯔꯤꯌꯟ ꯏꯀꯣꯅꯣꯃꯤ ꯍꯥꯏꯅ ꯃꯔꯨꯑꯣꯏꯅ ꯐꯧ ꯂꯤꯡꯉꯒ ꯐꯧ ꯂꯣꯛꯑꯒ ꯑꯗꯨꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯗꯨꯗꯒꯤ ꯂꯟꯊꯨꯝꯁꯤ ꯇꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯄꯨꯟꯁꯤꯁꯤ ꯍꯤꯡꯉꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝꯅ ꯍꯣꯡꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯐꯧ ꯊꯥꯕꯁꯤꯁꯨ ꯃꯔꯨꯗꯤ ꯌꯥꯝ ꯑꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯧꯗꯪ ꯅꯠꯇꯦ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯊꯥꯕꯁꯤꯁꯨ ꯃꯔꯨꯗꯤ ꯌꯥꯝ ꯑꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯟꯊꯨꯝꯒꯤ ꯏꯀꯣꯅꯣꯃꯤꯗ ꯃꯇꯦꯛ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯌꯥꯎꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯂꯧꯔꯒ ꯏꯪꯂꯤꯁꯀꯤꯗ ꯌꯥꯝ ꯐꯥꯎꯕ ꯑꯃ ꯄ꯭ꯔꯣꯚꯔꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯁꯨꯝ ꯇꯥꯔꯛꯈ꯭ꯔꯕ ꯑꯗꯨꯗꯤ as you sow so shall you reap ꯍꯥꯏꯕ ꯑꯃ ꯂꯩ ꯅꯪꯅ ꯊꯥꯕ ꯅꯪꯅ ꯍꯨꯟꯕꯗꯣ ꯅꯪꯅ ꯀꯣꯟꯅ ꯂꯣꯛꯆꯒꯗꯕꯅꯤ ꯅꯪꯅ ꯐꯪꯖꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯕꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯇꯤꯜꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯤ ꯑꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤꯁꯤꯗ ꯃꯔꯨ ꯍꯨꯟꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯁ꯭ꯀꯤꯂꯤꯡ ꯍꯥꯏꯕ ꯁ꯭ꯀꯤꯜ ꯑꯦꯛꯋꯤꯁꯟ ꯍꯥꯏꯗꯤ ꯀꯔꯤ ꯀꯔꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯒꯤ ꯊꯕꯛ ꯁꯨꯕ ꯍꯩꯕꯒꯤ ꯑꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯁꯔꯀꯥꯔꯔꯣꯝꯗꯒꯤꯁꯨ ꯃꯌꯥꯝꯁꯤ ꯏꯝꯄꯣꯔꯇꯦꯟꯁ ꯌꯥꯝ ꯄꯤꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯁ꯭ꯀꯤꯜ ꯑꯦꯛꯋꯤꯁꯟꯒꯤ ꯃꯔꯨꯁꯨ ꯍꯨꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯕꯤꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯕ ꯍꯥꯔꯠ ꯋꯥꯔꯛ ꯍꯥꯏꯕꯗꯣ ꯍꯥꯔꯠ ꯋꯥꯔꯀꯤꯡ ꯀꯜꯆꯔꯁꯦ ꯑꯁꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯊꯕꯛ ꯀꯟꯅ ꯁꯨꯕꯁꯦ ꯆꯤꯡꯂꯣꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎꯔꯦꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯗꯒꯤ ꯀꯅꯥꯁꯤꯡꯁꯤ ꯀꯌꯥꯃꯨꯛ ꯊꯕꯛ ꯀꯟꯅ ꯆꯤꯡꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈ꯭ꯔꯅꯤ ꯏꯚꯤꯅꯤꯡꯗ ꯍꯜꯂꯛꯀꯅꯤ ꯃꯣꯏ ꯅꯨꯡꯁꯥ ꯃꯔꯛꯇ ꯌꯣꯠꯄꯥꯛ ꯄꯥꯏꯔꯒ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯊꯥꯡ ꯄꯥꯏꯔꯒ ꯄꯥꯝꯗ ꯊꯕꯛ ꯇꯧꯕ ꯑꯗꯨꯗ ꯇꯧꯕ ꯂꯧꯗ ꯊꯕꯛ ꯇꯧꯕꯁꯦ ꯑꯗꯨꯅ ꯍꯥꯔꯠ ꯋꯥꯔꯀꯤꯡ ꯀꯜꯆꯔꯁꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕꯔꯣꯝꯗ ꯑꯣꯏꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯤꯜ ꯑꯦꯛꯋꯤꯁꯟꯗ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯄꯣꯔꯠꯁꯀꯤꯗ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏ ꯍꯥꯔꯠ ꯋꯥꯔꯀꯤꯡ ꯀꯜꯆꯔꯁꯦ ꯑꯗꯣꯝꯗꯁꯨ ꯃꯌꯥꯝꯁꯤ ꯑꯣꯟꯁꯤꯟꯁꯦ ꯍꯥꯏꯕꯁꯤ ꯑꯩꯁꯤ ꯅꯣꯏꯗ ꯀꯟꯅ ꯑꯦꯄꯤꯜ ꯇꯧꯅꯤꯡꯕꯅꯤ ꯃꯔꯨ ꯍꯥꯏꯕꯒꯤ ꯑꯔꯊꯥꯁꯦ ꯑꯩꯈꯣꯏꯅ ꯁꯤꯠ ꯍꯥꯏꯔꯤꯁꯦ ꯑꯁꯤ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏ ꯁꯤꯠ ꯍꯥꯏꯕꯁꯤ ꯑꯥꯏꯗꯤꯌꯥꯒꯨꯝꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤ ꯑꯥꯏꯗꯤꯌꯥ ꯃꯆꯥ ꯑꯃ ꯁꯤ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯔꯒ ꯆꯨꯝꯃꯤꯅꯦ ꯁꯤ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯔꯒ ꯑꯣꯀꯦ ꯑꯗꯨꯗꯤ ꯁꯤ ꯇꯧꯔꯁꯦꯅ ꯑꯆꯧꯕ ꯊꯣꯔꯛꯄ ꯃꯤꯑꯣꯏꯕꯁꯤꯗ ꯋꯥꯈꯜꯗ ꯑꯗꯨ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯇꯩꯅꯁꯨ ꯑꯗꯨ ꯇꯧꯕ ꯌꯥꯏꯅ ꯁꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯑꯐꯕ ꯑꯆꯧꯕ ꯊꯕꯛꯁꯤꯁꯨ ꯄꯥꯡꯊꯣꯔꯛꯄ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯃꯆꯥ ꯑꯃꯗ ꯍꯦꯛ
ꯄꯣꯛꯄꯗꯨꯗꯒꯤ ꯁꯤꯠꯀꯨꯝꯅ ꯄꯣꯛꯄꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯍꯧꯁꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯅ ꯃꯔꯨ ꯍꯨꯟꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯄꯦꯁꯦꯟꯁ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯩꯈꯣꯏ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯤꯡꯁꯤ ꯌꯥꯝ ꯄꯦꯁꯦꯟ ꯂꯩꯅ ꯑꯩꯈꯣꯏ ꯏꯗꯨꯀꯦꯁꯟꯒꯤ ꯐꯤꯜꯗ ꯃꯔꯨꯑꯣꯏꯅ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯃꯔꯨ ꯍꯨꯟꯁꯤ ꯑꯗꯨꯗꯒꯤ ꯁꯥꯟꯇꯤꯒꯤ ꯑꯗꯒꯤ ꯍꯥꯔꯃꯣꯅꯤꯌꯁ ꯀꯣꯑꯦꯛꯁꯤꯁꯇꯦꯟꯁꯀꯤ ꯔꯣꯝꯗ ꯃꯔꯨ ꯍꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯩ ꯉꯁꯤꯁꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯁꯤ ꯁꯤꯌꯔ ꯇꯧꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ Once again. ꯍꯧꯅ ꯈꯨꯕꯤꯅꯁꯤ ꯃꯊꯪꯗ ꯔꯦꯚꯔꯦꯟ ꯑꯐꯪ S. Shingray. And meantime, Mr. P.H. Rainy Venya. Lungaini 2025 mayam punungpo wish tawjari matada ishwar ramdam asibu korbiba ishwar waina kurumjari nasigi Naga Peace and the Solidarity Committee Langol na simbiba sumba Lungaini 2025 ki dai selection biba igi brother Dr. I.K. Moiba amasung Mandalay Simba Pastor adagi hadagi Naga Hogi member aduga mayam purong puso ay na mukana mayam purong kurumjari matada mayam purong dagi ay excuse sa kada nijage ay se tasya namuti ay lambi thingi ay khangol aduna ay matam chana yo tabagi damata mayam purong dagi ay ngakpina nabana ay smainam tang ay jeri mayam purong Nasigi sumba festival ayo tare Lungaini se tasik bahai di aku ye generation se aku se loi namu miwe bahai bah jati se leitring ay dah hai tare aku ye nasi ishoroi na dingi bah
ꯉꯁꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅꯁꯨ ꯄꯥꯡꯊꯣꯛꯏꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯉꯁꯤꯗꯒꯤ ꯍꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕꯅꯤ ꯏꯁꯣꯔꯒꯨꯝꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ ꯅꯨꯡꯁꯤꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯣꯔ ꯍꯣꯟꯕ ꯌꯥꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯌꯥꯎꯍꯟꯕ ꯍꯥꯏꯕꯁꯦ ꯄ꯭ꯂꯥꯟꯇꯦꯁꯟ ꯃꯌꯥꯝ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯤꯑꯣꯏꯕ ꯑꯃ ꯍꯤꯡꯕ ꯃꯇꯝꯗ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯂꯩꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯃꯗꯨꯕꯨ ꯄ꯭ꯔꯤꯖꯔꯚ ꯇꯧꯕꯗꯨꯅꯤ ꯑꯗꯨꯅ ꯃꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣꯗ ꯁꯦꯅꯥꯄꯇꯤꯗ ꯁꯤꯜꯂꯤ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯌꯥꯎꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯒꯤ ꯑꯟꯁꯇꯦꯕꯤꯂꯤꯇꯤ ꯁꯨꯝꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯈꯤꯕ ꯈꯣꯠꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯟꯚꯥꯏꯇꯦꯁꯟꯁꯤ ꯅꯝꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅꯗꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯒ ꯏꯟꯚꯥꯏꯇꯦꯁꯟꯗ ꯅꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯣꯔꯋꯥꯔꯗꯅ ꯁꯤ ꯍꯥꯞꯄꯤꯕ ꯌꯥꯔꯦ ꯀꯩꯅꯣ ꯁꯤꯗ ꯑꯩ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯁꯤꯗꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯩꯅꯤꯡꯉꯅꯤ ꯂꯩꯇꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯂꯤꯍꯨꯗꯁꯦ ꯃꯔꯨꯑꯣꯏꯅ ꯆꯤꯡꯗ ꯈꯨꯟ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯁꯦ ꯑꯦꯛꯖꯥꯝꯄꯜ ꯈꯨꯟꯗꯨꯗꯩꯗ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯌꯥꯝꯗꯦꯕ ꯈꯨꯟꯗꯨꯗ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯃꯤ ꯃꯁꯤꯡ ꯂꯣꯏꯅꯃꯛ ꯄꯥꯝ ꯁꯨꯔꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯂꯣꯏ ꯁꯨꯔꯨꯁꯦꯅꯁꯨ ꯈꯜꯂꯁꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯊꯕꯛ ꯁꯨꯔꯦ ꯈꯜꯂꯁꯦꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯕꯤꯌꯔꯗꯣ ꯃꯗꯨꯗꯤ ꯌꯥꯝ ꯍꯥꯏ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ आधा प्लांटेशन तौरीब आधा पोचे पुथोइबसिंग ट्रांसपोर्टेशन कोसे अखोइना नेमन दरकार लेब अदुदा मतमदा खतने अखोइना सोंबा पोचे थाबो इसनो फार्मिंग तो इसनो मदुगी मसिंग सुम हेकलकदस अदुना सिगी इम्फाल की मनुंग सेसा अनक पसेसा लोइनो होजे फार्म जे तौरकांदा अदुगा नसाइगी फर्टिलाइजर्स मैम हापसलपा सुइना मरम कांदा अखोइ मियोइबा जातिसिना चासलकांदा हेना फतबो हेले अदु Valley the Ladiba, Lakpa, Ladiba Mams, Machine Yami, I avoid us some Uzi, we relive the Ladiba, Mams, I gain the Sule, Mams, other labor says the Moisu, Arapu the labor, we relive the landing there. Try the landing again, you know that Sidagini no mother, Tabuksu Chalazu. अदगी कनोम थबो मदरसो थबक से फंगनिना नाकी हाइदारे थबक से लेबनिना दुम आदा लेरदी थबक अमता तौबो ngамदे अदु मफम दुलेदा अदना सिजे ले लागा सि लांगो सि याम ले सिलमी अदगी अखोई आगी केंद्र से लेदना अदुम स्माइना तौदना चप माने अखोई अमदगी अमदे सिदेसा लेतबि यारोय लातबि यारोय अदुबो लाइबक थिबा मे थर्ड थोकिबो थोदो सिना मरम ओरकांदा अखोई पुरमकी डेवलपमेंट होइबि याय नत्रगना हिरम खुदिमत अखोई लोइनमुनसी अवाब फिबमद लै अदुबा इनसी यामना नुंगाई बहाय तारे अइमोंदा अखोइगी नसाई प्रेजेंटेशन पीबी मतमदा होली बाइबल अमा अइमोंदा पीबि रे तसेनम होली बाइबल द यावरिबा मयाम सिंगसे पाबिरबा मदु इम्प्लीमेंट तौरबा नसी थोइबा थोदोकसे अइदी थोमोय ना अइदी खले मरमदी कहीं है मदद लोइनमु ईरगा लेरबने मदद लोइनमु यावरगा लेरबनी तौगदब थबक तौरोइदब थबक हाइसेदो तौरोइदब थबक तौगदब थबक तौरोइदब मयामसिदो लोइनमु तौबदना मरम अरकांदना सि अखोइ सरकार सिनसु लेरमिबा फॉर्मर सरकार सिनसु अखोइ वार ऑन ड्रग्स हौदोख्रिबजे करिगिनो हायगदा अखोइ नहासिंगसे मयाम सिरियो अखोइ सिसि लांगोल एरिया से हाईएस्ट नि सिसी आम लेगरजानी ड्रग्स की केनोसे रिलेटेड छे अदगी होजी अखोई सरकार सिना मपाल लमदगी मी संगपदो होई आसुना गंदा नेबरिंग कंट्री दा हाइबा तारे अखोई होजी होजी इरांग यांग बन थोपा मफम बोइरी आसुना गंदा मी म्याम सिसी हिंगनना बचेलपदो तंदा अखोइना वॉलंटरीली अखोइ मोइदा लेनो पीब तावनी लेहेलेना सेजा सेटल तो यारोदो अदुमाइना अखोइ जाति कांगो खरना लोन मानबा अदेगी मसक कुचुचा मानबा अदुना मरम ओरकादा सोंद लेगदमे सोंद हेक फरकादा सोंद मुचेंगदमे हादि मदुरदी अखोइगी केनोसि यारोइदमेना अखोइ स्टेट गवर्नमेंट मदुमद थिंगुबगिनि मोइने यामना वारोरिबा
adagi yamna nungai trise adu taseng namagidi madu thingaudraba war on drugs free thado maba natragana madugi asuna kan lai mi singse kaimda ayaba pidraba jungle ga se loi ko tholaba ayga pa pa ba to holadi ba koigi nasi manipurda president rule laktana koi myam nungnang yu ko su besu nungnang mo sarkar sadum le ramone madu khara makai da thing madra maram or kanda akoi keno to bani yamna nungai taba adum mathodok sing thopani aduna aina masigi bible gi akoi laring se akoi nasi yamna nungai basi kaino da sigi mafam se pura imphal gi am phajaba view point amu oi ada sunday gi church la ko matamda soidana mayam kaino da yamna phajaba jaga so oibina pukning da haidi even ishwar gi mafam da lightning ko matamda haiba tare thoi hachang yawme ningba do yamna nungaina soidana ningba gi paw ba do ba place atmosphere ma stage of formale alai ate di ai to do hin dona kesu yang ban hen haining de duga the juji lai ba sarkar sigi ko lai tri ba su sigi taseng haraga di ba sigi mati tang sungang jage akoi tawri ba akoi muji khoi MLA ma lepa MLA mo ora ba ba se madu qualified ora bane chief minister oi ba ba ado manipur da MLA humpu le na chief minister humpu di le yam na te do kendra da gi oi ba ba ado manipur gi ama khak lai ga da mayam pur mo ta na ni na madu mu gi issue ne dum eta tholo ko ne da sumaina ai oi bani na khali da na ta se na koi ai 2017 da 12 ta ha le pani ka ho de 2017 da le pi ado mai pa ado ga mo 22 gi election da mu ga anek shu mai pa ga ai minister oi pani ta se na 2017 da so koi matam du da sarkar form to matam da yam major role oina lowi ado time in the situation gi matung ina minister bokta ai want the people minister bokta ai sacrifice to people maram de koi sarkar le hoba jati gi oi ba sumba sarkar ma le hoba ni hera maru oina adum ba spirit to ai want the matam du 2017 da aduga amuk zik 2022 da kan da en hana mamang da sacrifice to gimni na handa din ng mo minister boiro na hire ga mai wo hela kibni ado ai wonda ado mai na matam du legi ba spirit to akoi honorable MLA me am desu ai sacrifice spirit chai khara dile heading e nai smai sum ai pungtok sege ado amana ai church ki mapom su oi bani na campus oi bani na ai stage da la bani na ta seng na ga ai gi kendra su muslim su me am le ado muslim jing su ai tum bhap ta na ba moi de su ai dum madu like to the yaw ri sin do madu pau par ka da adu tawbiya ba amusu tawbiya da ba mai ama lai bani adu noi na haraga ai 10000 quran muslim gi 10000 quran jai lai re bi hi bum ai na ko adu mai da na ai sigi kano se sa mi khudima loi paina ba ta ni holy bible se ado loi lei na mani lei da mi sing da hai ba tare ko church ki members na lei da is da yam na te wasing 500 khatang ai donate to jage na wasim tang ai ado madungi holy bible da yar sing da para kan da apoi hena aphaba tung koina lakani na i khali adana ai ni he upul da salasu adagi akoi gi naga area da hek chala kan ai ni hek so mayam do panjab hai tare akoi khun nama da gi hai tare ai nasi yamba ramai ba yauri mai khun nama soi le mani imphal sin na taba magi khun hai tare for father gi khun nama soi le mani akoi gi di amna live amna kari jati no tangkul ne o tangkul jigrai da popular oi tai kupur list tai kari khun no ai ga da khun maming do thole and akoi study illegal immigrants have gi chapter se lagte and akoi sona kan sai chai da sona kan sai ne ko ya lai se adara si aina ai brother dai na hygienic se ate durante si IG ore soidana
ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯨꯝ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯄ ꯕꯔꯊ ꯄ꯭ꯂꯦꯁ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯤꯌꯔꯦꯁ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯤꯟꯅꯖꯕ ꯈꯨꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝꯕ ꯈꯨꯟꯁꯤꯡꯗꯨꯗꯩꯗ ꯏꯟꯚꯦꯁꯃꯦꯟꯁꯦ ꯇꯧꯕꯤꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯈꯤꯇꯪ ꯍꯦꯛ ꯄꯥꯏꯔꯛꯄꯒꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤꯡꯁꯦ ꯅꯝꯕꯔ ꯋꯥꯟꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯗꯤꯃꯥꯄꯨꯔꯗ ꯇꯥꯔꯒꯦꯠ ꯇꯧꯔꯅꯤ ꯗꯤꯃꯥꯄꯨꯔꯗ ꯀꯣꯍꯤꯃꯥꯗ ꯑꯗꯩ ꯒꯨꯋꯥꯍꯥꯇꯤꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯗꯦꯜꯂꯤꯗ ꯑꯁꯤꯗ ꯏꯟꯚꯦꯁ ꯇꯧꯅꯕ ꯍꯣꯠꯅꯩꯌꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯔꯛꯇ꯭ꯔꯦ ꯀꯣꯍꯤꯃꯥꯗ ꯏꯟꯚꯦꯁ ꯇꯧꯔꯨꯕ ꯃꯥꯎꯒꯤ ꯃꯌꯥꯝ ꯑꯃꯅ ꯁꯤ ꯀꯌꯥꯝ ꯃꯥꯡꯉꯦ ꯇꯤꯟ ꯃꯥꯡꯒꯖꯥꯠꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯃꯊꯥ ꯁꯥꯔꯤ ꯎꯈ꯭ꯔꯨꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯎꯃꯪ ꯀꯣꯂꯣꯅꯤꯗ ꯏꯟꯚꯦꯁ ꯇꯧꯔꯨꯕ ꯀꯌꯥꯝ ꯃꯥꯡꯉꯦ ꯌꯥꯝ ꯃꯥꯡꯈ꯭ꯔꯕꯖꯥꯠꯅꯤ ꯗꯤꯃꯥꯄꯨꯔꯗ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯡꯗꯩꯁꯤꯗ ꯏꯚꯟ ꯐꯦꯃꯤꯂꯤ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯗꯨꯗ ꯀꯥꯟꯅꯕ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯑꯦꯅꯤꯋꯦꯔ ꯆꯠꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯐꯪꯉꯛꯄ ꯏꯟꯚꯦꯁꯃꯦꯟ ꯈꯔꯗꯣ ꯏꯚꯟ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯔꯥꯃꯨ ꯌꯥꯎꯅꯁꯨ ꯍꯣꯔꯦꯟ ꯑꯗꯨꯝ ꯈꯟꯕꯤꯔꯒ ꯑꯗꯨꯝ ꯇꯧꯕꯤꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯑꯥꯏ ꯀꯦ ꯃꯕꯥꯅ ꯁꯣꯏꯗꯅ ꯔꯥꯃꯨꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯁꯣꯔꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯈꯟꯕꯤꯔꯝꯒꯅꯤ ꯈꯔꯁꯨ ꯍꯣꯠꯅꯕꯤꯔꯝꯒꯅꯤ ꯃꯥ ꯁꯣꯏꯅ ꯍꯣꯠꯅꯕꯗꯤ ꯉꯝꯗꯦ ꯑꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯋꯥꯈꯜꯁꯦ ꯂꯣꯏ ꯆꯦꯜꯂꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕꯁꯤ ꯈꯔꯗꯤ ꯍꯟꯊꯒꯅꯤꯅ ꯑꯩ ꯈꯜꯂꯦꯕꯀꯣ ꯑꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯎꯈ꯭ꯔꯨꯜꯗꯕꯨ ꯆꯠꯂꯁꯨ ꯑꯃꯗꯕꯨ ꯆꯠꯂꯁꯨ ꯑꯗꯒꯤ ꯏꯚꯟ ꯆꯨꯔꯆꯥꯟꯄꯨꯔꯗꯕꯨ ꯆꯠꯂꯁꯨ ꯑꯃꯨꯛ ꯆꯠꯂꯁꯨ ꯁꯤꯁꯇꯦꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯨꯗꯩꯗꯨꯗ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯤꯔꯔꯣꯏ ꯑꯅꯥꯗꯔ ꯑꯃꯗ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏ ꯈꯔ ꯍꯣꯡꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤ ꯊꯣꯛꯂꯛꯏꯕ ꯏꯁꯨꯁ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯒ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯁꯨꯝ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯄ ꯋꯥꯅꯤ ꯒꯦꯠ ꯑꯣꯏꯖꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯃꯥꯡꯒꯗꯣꯏꯁꯦ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯁꯥꯡꯅ ꯃꯃꯥꯡꯗ ꯃꯥꯡꯉꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯦꯜꯂꯤꯗ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯦꯟ ꯁꯤꯇꯤꯁꯤꯡꯗ ꯃꯥꯡꯕ ꯍꯧꯔꯛꯑꯦ ꯑꯙꯥꯔ ꯀꯥꯔꯗꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯙꯥꯔ ꯀꯥꯔꯗꯁꯦ ꯌꯥꯝ ꯂꯥꯏ ꯁꯥꯡꯉꯖꯥꯠꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯀꯥꯔꯗꯇꯨ ꯄꯥꯏꯔꯒ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯤ ꯀꯌꯥꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗꯣꯏꯁꯦꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯒꯤ ꯑꯝꯇ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯁꯨꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ MLR ꯑꯦꯛ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯀꯥꯔꯨꯕ ꯌꯥꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯂꯩꯔꯔꯣꯏꯗꯕ ꯑꯗꯣ ꯆꯤꯡꯗ ꯂꯩꯕꯁꯤꯡꯅꯁꯨ ꯀꯩꯁꯨ ꯚꯦꯂꯤꯗ ꯃꯤ ꯈꯔ ꯈꯛꯀꯤ ꯋꯥꯅꯦ ꯀꯅꯥꯝꯇ ꯆꯠꯅꯤꯡꯄꯣꯠꯇꯦ ꯑꯩꯈꯣꯏꯁꯦ ꯃꯇꯦꯛ ꯑꯃꯁꯤ ꯁ꯭ꯋꯥꯏꯗ ꯃꯩꯇꯩ ꯑꯃ ꯂꯩꯍꯟꯁꯦꯕ ꯁꯤ ꯃꯊꯛꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯃꯈꯥꯗꯤ ꯁꯤꯕꯨ ꯀꯥꯔꯨ ꯌꯥꯔꯣꯏꯕ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯅꯦꯕ ꯑꯗꯨꯅ ꯆꯤꯡꯗ ꯀꯥꯕꯒꯤ ꯋꯥꯁꯤꯃ ꯃꯩꯇꯩꯁꯤꯡꯗꯨꯗꯤ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯥꯡꯉꯛꯏꯕ ꯂꯝꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯤꯛꯏꯉꯩꯗ ꯑꯩ ꯄꯣꯛꯄꯤꯕ ꯏꯄꯥꯁꯤꯅ ꯁꯦꯅꯥꯄꯇꯤꯗ ꯃꯥꯁꯦ ꯄꯣꯁꯇꯤꯡ ꯇꯥꯔꯝꯃꯦ ꯑꯗꯣ ꯃꯥꯁꯦ ꯄꯣꯁꯇꯤꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯍꯦꯛ ꯄꯤꯛꯏꯉꯩꯗ ꯃꯥꯅ ꯍꯣꯠꯅꯔꯛꯄ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯈꯪꯕ ꯃꯇꯝꯗ ꯈꯪꯕ ꯎꯍꯧꯕ ꯈꯔꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯇꯝꯗꯨꯗꯩꯗꯨꯗ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟ ꯑꯃ ꯇꯥꯔꯝꯕ ꯁꯤꯗ ꯄꯥꯎꯃꯩꯒꯤ ꯈꯨꯟ ꯑꯃ ꯇꯥꯔꯝꯕꯁꯤꯗ ꯃꯔꯥꯝꯒꯤ ꯑꯃ ꯇꯥꯔꯝꯕ ꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗ ꯃꯩꯇꯩꯒꯤ ꯈꯨꯟ ꯑꯃ ꯇꯥꯔꯝꯕ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯈꯨꯟ ꯃꯌꯥꯝꯁꯤꯗ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯦꯕ ꯃꯗꯨꯒꯤ ꯈꯨꯟ ꯃꯌꯥꯝꯁꯤꯡꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯒꯦꯕ ꯑꯗꯣ ꯃꯥꯡꯉꯛꯏꯁꯦ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯗꯔꯀꯥꯔ ꯂꯩ ꯃꯥꯡꯉꯛꯏꯁꯦ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯚꯦꯂꯤꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯗꯨꯝ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯂꯦꯡꯉꯣꯏ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣꯝꯇ ꯃꯥꯡꯒꯗꯕ ꯀꯩꯁꯨ ꯂꯩꯔꯣꯏ ꯑꯗꯨ ꯅꯈꯣꯏꯒꯤ ꯂꯝꯗꯣ ꯅꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯝꯇꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯃꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯅꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯅꯔꯦꯕꯜ MLA ꯔꯦꯁꯤꯌꯣꯅ ꯃꯁꯤ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯣꯏꯅ ꯁꯄꯣꯔꯠ ꯇꯧꯁꯦꯅ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯈꯨꯟ ꯑꯣꯏꯅ ꯇꯥꯔꯛꯇꯅ ꯃꯥ ꯑꯣꯏꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯑꯗꯨꯅ ꯁꯨꯝ ꯃꯥꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯤꯕ ꯐꯩ ꯑꯗꯨꯅ ꯑꯩꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯁꯨꯝ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯐ꯭ꯌꯨꯆꯔꯗ ꯅꯍꯥꯁꯤꯡꯁꯦ ꯃꯁꯤꯒꯤ ꯈꯜꯂꯝꯃꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 3 ꯂꯩ
ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯈꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯒꯤ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯇ ꯋꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯃꯇꯝꯗꯗꯤ ꯂꯥꯛꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯖꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ